ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯝꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯪꯂꯥꯟ 15 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯧꯒꯠꯇꯨꯅ ꯄꯥꯎ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯒꯨꯟ ꯎꯠꯂꯤ꯫ ꯋꯥꯏꯔꯝ ꯁꯤꯠꯄ ꯂꯣꯏꯔꯗꯨꯅ ꯏꯔꯨꯃꯥꯏ ꯊꯥꯖꯔꯕ ꯃꯇꯨꯡ ꯆꯟꯗꯜ ꯃꯆꯨꯒꯤ ꯐꯤ ꯐꯅꯦꯛ ꯃꯄꯥꯟꯗ ꯔꯦꯠ ꯃꯆꯨꯅ ꯍꯛꯄꯗꯨ ꯁꯦꯠꯂꯤ꯫ ꯃꯁꯝꯗ ꯆꯣꯠꯂꯤꯕꯗꯣ ꯀ꯭ꯂꯆꯔ ꯑꯃꯅ ꯀꯣꯝꯅ ꯐꯥꯖꯤꯟꯗꯨꯅ ꯂꯥꯏ ꯄꯨꯖꯥ ꯇꯧꯅꯕ ꯊꯣꯛꯈ꯭ꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯌꯦꯡꯂꯝꯂꯤꯕꯅꯤ꯫ ꯃꯇꯧꯗꯣ ꯃꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯥꯁꯨ ꯄ꯭ꯔꯞ ꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ꯫ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯗꯣ ꯐꯣꯇꯣ ꯐꯅꯌꯥꯝꯅꯗꯤ ꯀꯥꯞꯁꯤꯟꯈ꯭ꯔꯦ꯫ ꯈꯨꯗꯛꯇ ꯁ꯭ꯇꯦꯇꯁ ꯑꯃꯁꯨ ꯂꯪꯈꯠꯈ꯭ꯔꯦ꯫ ꯐꯣꯇꯣꯗꯨꯒ ꯀꯣꯟꯅꯅ ꯀꯦꯞꯁꯟꯗꯅ ꯏꯔꯤ, ꯄꯥꯝꯃꯨꯅ ꯀꯥꯞꯆꯔꯤꯅꯤ ꯁꯤꯁꯨ, ꯐꯗꯤ ꯐꯖꯩꯍꯦ ꯑꯩ ꯅꯨꯄꯤꯁꯦ꯫ ꯂꯚ ꯏꯃꯣꯖꯤ ꯑꯃꯒ ꯍꯥꯞꯆꯤꯜꯂꯦ꯫ ꯍꯦꯛ ꯊꯝꯕꯒ ꯔꯤꯄ꯭ꯂꯥꯏ ꯃꯌꯥꯝ ꯂꯥꯛꯂꯤꯕꯗꯨ ꯃꯥ ꯎꯏ, ꯑꯗꯨꯕꯨ ꯍꯟꯅ ꯌꯦꯡꯉꯨꯗ꯭ꯔꯤ꯫ ꯂꯦꯝꯕꯤꯌꯥ ꯃꯃꯥꯏ ꯍꯥꯏꯒꯠꯂꯛꯄꯒ ꯊꯣꯃꯥꯁꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯀꯩꯅꯣ ꯑꯕ, ꯂꯥꯏꯗꯨꯛ ꯊꯥꯕ ꯐꯥꯎꯕ ꯑꯝꯐꯥꯎ ꯎꯖꯗ꯭ꯔꯤꯕ? ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯤꯗꯨꯕ? ꯎꯔꯒꯕꯨ ꯌꯦꯡꯒꯤꯗ꯭ꯔꯣ ꯉꯥꯎꯕꯤ? ꯅꯪꯅ ꯊꯥꯕ ꯉꯁꯤꯗꯪꯅꯤ ꯎꯖꯔꯤꯁꯤ꯫ ꯑꯁ ꯌꯥꯝꯕ ꯉꯥꯡꯅ ꯉꯝꯄꯣꯠꯇꯦꯗ꯫ ꯑꯁꯤ ꯍꯥꯏꯅ ꯂꯦꯕꯤꯌꯥꯗꯣ ꯆꯪꯈ꯭ꯔꯦ, ꯑꯃꯗꯨꯁꯨ ꯇꯥꯟꯅꯅ ꯋꯥ ꯉꯥꯡꯂꯤ꯫ ꯑꯁꯦꯡꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ, ꯏꯕꯦꯝꯃ ꯐꯖꯩꯍꯦ ꯅꯪꯁꯦ, ꯌꯦꯡꯕ ꯐꯥꯎꯕ ꯄꯥꯝꯃꯨꯔꯦꯗꯨꯅꯤ꯫ ꯑꯁ ꯌꯥꯝꯕ ꯌꯥꯔꯦ, ꯑꯩ ꯐꯤꯁꯦ ꯍꯣꯡꯒꯦ, ꯊꯣꯛꯑꯣ ꯆꯠꯂꯣ꯫ ꯆꯠꯂꯍꯩ, ꯃꯋꯥ ꯑꯃ ꯄꯨꯔꯣꯏꯕꯕꯨ ꯃꯥ ꯐꯤ ꯍꯣꯡꯒꯦ ꯊꯣꯛꯏ, ꯀꯅꯥ ꯍꯥꯏꯅꯒꯦꯗꯨꯕ? ꯑꯁ ꯌꯥꯝ ꯇꯟꯗꯧꯔꯤꯗ꯫ ꯄ꯭ꯔꯞ ꯍꯣꯡꯉꯣꯅꯦ, ꯃꯈꯥꯗ ꯀꯩꯀꯩꯅꯣ ꯌꯦꯡꯉꯨꯔꯁꯤ꯫ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ, ꯌꯥꯝꯕꯨꯡ ꯌꯥꯎꯕꯤꯔꯛꯀꯅꯨ꯫ ꯌꯥꯎꯗ ꯌꯥꯔꯤꯕꯣ? ꯏꯇꯨ ꯋꯥꯍꯟ ꯌꯥꯄꯣꯟꯇꯦꯅꯦ, ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯅꯗꯧꯅꯤ꯫ ꯑꯁ ꯃꯐꯤ ꯍꯣꯡꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯌꯦꯂꯣ ꯁꯨꯠ ꯑꯣꯏꯅ ꯇꯧꯔꯤ, ꯃꯁꯝꯗꯨꯁꯨ ꯈꯔ ꯐꯖꯅ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝ ꯆꯪꯗꯣꯏꯅꯤꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯧꯔꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯆꯨꯝꯅ ꯈꯔ ꯀꯦꯁꯜꯂꯒ ꯄ꯭ꯔꯞ ꯑꯃꯨꯛ ꯃꯊꯧ ꯆꯤꯟꯕꯤꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯖꯤꯀꯣꯒ ꯐꯤꯜꯅꯦꯒꯗꯣ ꯂꯥꯛꯇꯨꯅ ꯃꯌꯥꯏ ꯀꯥꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯗꯥ ꯍꯣꯏ ꯂꯥꯛꯄꯤꯔꯝꯃꯤꯔꯣ? ꯑꯩ ꯁꯪꯒꯣꯝ ꯄꯨꯊꯣꯛꯆꯔꯛꯀꯦ꯫ ꯍꯣꯏ ꯆꯅꯤꯕꯦꯝꯃ, ꯅꯄꯨꯔꯣꯏꯕꯁꯦ ꯉꯥꯎꯕ ꯍꯦꯟꯖꯤꯜꯂꯦꯅꯦ꯫ ꯂꯦꯕꯤꯌꯥꯗꯨ ꯂꯧꯁꯤꯟꯕ ꯉꯝꯗꯦ, ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯖꯤꯀꯣꯗꯨ ꯅꯣꯛꯂꯗꯨꯅ, ꯆꯪꯉꯣ ꯁꯪꯒꯣꯝ ꯄꯨꯊꯣꯔꯣ, ꯃꯁꯤꯅ ꯉꯥꯡꯕ ꯋꯥꯁꯦ ꯇꯥꯎꯅꯣ꯫ ꯂꯦꯕꯤꯌꯥꯁꯨ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯁꯪꯒꯣꯝꯁꯤꯡꯗꯨ ꯇ꯭ꯔꯦ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯃꯀꯨꯏ ꯏꯕꯨꯡꯉꯣꯗ ꯍꯥꯟꯅ ꯁꯪꯒꯣꯝꯗꯨ ꯂꯥꯟꯁꯤꯜꯂꯤ꯫ ꯄꯥꯕꯨꯡ, ꯁꯪꯒꯣꯝꯁꯤꯗ ꯂꯩꯖꯔꯤ, ꯏꯃꯥꯁꯤꯒꯤꯁꯨ ꯁꯤꯗ ꯊꯝꯃꯝꯃꯒꯦꯀꯣ꯫ ꯍꯣꯏ ꯊꯝꯃꯣ꯫ ꯃꯅꯨꯡꯗꯅꯦ ꯖꯤꯀꯣ ꯍꯣꯏ ꯂꯥꯛꯂꯤꯗꯣ, ꯃꯣꯏꯒꯤꯁꯨ ꯈꯔ ꯍꯦꯛ ꯄꯤꯕꯤꯔꯣ꯫ ꯍꯣꯏ ꯏꯃꯥꯁꯤ꯫ ꯑꯗꯣ ꯄꯥꯕꯨꯡ, ꯀꯩ ꯌꯦꯟꯁꯥꯡ ꯊꯣꯡꯉꯒꯦ? ꯁꯨꯟꯗꯔꯗ ꯅꯣꯛꯐꯦꯠ ꯇꯧꯅ, ꯌꯥꯏꯗ, ꯑꯆꯝꯕ ꯑꯃ ꯊꯣꯡꯖꯤꯜꯂꯨ ꯏꯆꯥꯁꯤꯗꯤ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯃꯃꯧ ꯏꯕꯦꯝꯃꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯁꯨꯟꯗꯔꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯍꯥꯏꯔꯛꯂꯤ, ꯁꯤꯗ ꯅꯨꯡꯁꯤꯔꯦ ꯏꯃꯧꯁꯦ, ꯕꯦꯕꯥꯔ ꯐꯖꯩ, ꯋꯥꯉꯥꯡ ꯁꯉꯥꯡ ꯅꯨꯡꯁꯤꯅꯦ, ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯉꯤꯅꯦ, ꯅꯨꯡꯉꯥꯏ, ꯏꯁꯨ ꯐꯪꯉꯒ ꯍꯦꯜꯂꯅꯤꯅꯦ ꯅꯨꯡꯉꯥꯏꯕꯁꯦ꯫ ꯍꯣ ꯑꯩꯁꯨꯅꯤ, ꯃꯣꯏ ꯁꯝꯈ꯭ꯌꯥ ꯃꯁꯛꯇ ꯍꯥꯏꯔꯤ ꯂꯝꯄꯥ ꯂꯩꯇꯦ, ꯈꯔ ꯂꯩꯔꯗꯤꯅꯦ ꯏꯁꯨꯃꯨꯛ ꯎꯔꯅꯤ꯫ ꯑꯁ ꯏꯃꯧ ꯂꯥꯛꯄꯩ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯂꯦꯕꯤꯌꯥꯅ ꯆꯪꯉꯛꯄꯗ ꯊꯣꯃꯥꯁꯁꯨ ꯐꯝꯂꯝꯃꯤ꯫ ꯊꯣꯃꯥꯁꯁꯨ ꯃꯃꯥꯟꯅꯕꯩ ꯃꯃꯥꯡꯗ ꯇꯧꯒꯦ ꯌꯥꯎꯅ ꯂꯦꯕꯤꯌꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯇꯥꯔꯤꯕ꯭ꯔꯥ ꯅꯨꯄꯤ? ꯏꯇꯥꯎ ꯍꯣꯏ ꯂꯥꯛꯏꯁꯦ ꯆꯥꯅꯕ ꯀꯩꯀꯩꯅꯣꯗꯣ ꯄꯨꯊꯣꯔꯛꯑꯣ꯫ ꯍꯣꯏ ꯌꯥꯝꯕ, ꯔꯥꯁꯤꯗꯤ ꯑꯔꯣꯏꯕꯤꯗ ꯌꯥꯎꯗ꯭ꯔꯤ꯫ ꯕꯦꯕꯥꯔꯗ ꯍꯦꯛꯇ ꯅꯦꯠꯂꯝꯃꯤꯅꯦ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯃꯗꯤ ꯐꯥꯛ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯊꯣꯃꯥꯁꯅ ꯁꯥꯎꯅ, ꯌꯥꯔꯦ ꯇꯥꯅꯤꯡꯗꯦꯀꯣ, ꯀꯩ ꯊꯣꯛꯑꯦꯅ꯫ ꯁꯪꯒꯣꯝ ꯄꯨꯊꯣꯔꯛꯇꯨꯅ ꯊꯛꯃꯤꯟꯅꯔꯕ ꯃꯇꯨꯡ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯤ꯫ ꯕꯦꯝꯃ, ꯍꯣꯔꯦꯟꯒꯤ ꯆꯥꯅꯕꯗꯣ ꯅꯪꯒꯤ ꯑꯄꯥꯝꯕꯁꯨ ꯍꯥꯏꯌꯨꯅꯦ꯫ ꯏꯃꯥꯁꯤ ꯍꯣꯏꯅ ꯁꯤꯜꯂꯤꯁꯤꯅ ꯑꯗꯨꯝ ꯌꯥꯔꯅꯤ꯫ ꯐꯔꯦ, ꯑꯗꯣ ꯅꯪꯅ ꯍꯥꯞꯆꯤꯟꯅꯤꯡꯕ ꯂꯩꯔꯁꯨꯅꯦ ꯍꯥꯏꯔꯛꯑꯣ, ꯆꯥꯛꯀ ꯊꯣꯡꯅꯕ ꯇꯧꯔꯁꯤ, ꯑꯗꯨꯒ ꯐꯠ ꯆꯥꯔꯒꯅꯦ ꯂꯩꯔꯁꯤ, ꯊꯕꯛꯅ ꯃꯩ ꯍꯧꯗꯣꯏꯅꯤ ꯇꯧꯏꯁꯤ꯫ ꯆꯥꯛ ꯊꯣꯡꯒꯤ ꯃꯔꯛꯇꯨꯗꯁꯨ ꯂꯨꯍꯣꯡꯕ ꯌꯥꯍꯧꯗꯕꯈꯩ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯦꯕꯤꯌꯥꯗꯤ ꯆꯥꯛ ꯊꯣꯡꯉꯤꯅꯦ ꯇꯧꯔꯤꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯕꯅꯤ꯫ ꯑꯃꯨꯛ ꯊꯣꯛꯅꯤ, ꯑꯃꯨꯛ ꯆꯪꯉꯛꯀꯅꯤ꯫ ꯊꯣꯃꯥꯁꯁꯨ ꯃꯥꯡꯉꯤꯀꯥꯟꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯃꯆꯤꯟꯗ ꯄꯣꯔꯣꯛ ꯁꯣꯜꯂꯤ꯫ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯃꯌꯨꯝꯗ ꯂꯩꯒꯦ ꯍꯥꯏꯗꯈꯩ ꯏꯇꯨꯁꯤꯕꯨ ꯉꯥꯛꯇ ꯋꯥꯔꯤ ꯁꯥꯟꯅ ꯐꯪꯗꯦꯅꯦ꯫ ꯑꯃꯅ ꯑꯃꯨꯛ
ꯄꯦꯜꯂꯕꯅꯤꯗ ꯃꯊꯧ ꯂꯩꯇ ꯀꯩ ꯂꯨꯍꯣꯡꯕ ꯌꯥꯎꯕꯤꯗ꯭ꯔꯒ ꯀꯩ ꯊꯣꯛꯏꯅ ꯇꯧꯗ ꯁꯥꯏꯅꯣ ꯌꯥꯕ ꯀꯩꯅꯣ ꯃꯔꯝ ꯁꯣꯜꯂꯤꯗꯨꯕ ꯂꯥꯏ ꯀꯣꯛꯅꯔꯕ ꯍꯣꯡꯅꯔꯦ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯀꯩ ꯁꯧꯅꯣꯗꯨꯅ ꯅꯠꯇꯦ ꯉꯥꯛꯇ ꯐꯥꯎꯕ ꯏꯅꯥꯛꯁꯤꯗ ꯂꯥꯛꯇꯦ ꯍꯥꯏꯋꯥꯅꯤ ꯁꯤꯔꯕ ꯂꯨꯍꯣꯡ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯐꯤꯜꯝꯗ ꯀꯩꯗꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇꯦꯕ ꯔꯣꯃꯥꯟꯁꯤꯅ ꯑꯩꯈꯣꯏꯒꯤꯁꯤꯗ ꯃꯁꯛ ꯐꯥꯎꯕ ꯎꯒꯦ ꯐꯪꯗ꯭ꯔꯦ ꯀꯩꯅꯣꯝꯅꯤꯅ ꯅꯪꯗꯤ ꯆꯥꯅꯅ ꯉꯥꯎꯔꯤꯅ ꯅꯠꯇꯦ ꯑꯩꯗꯣ ꯆꯥꯛꯁꯨ ꯊꯣꯡꯕ ꯑꯗꯩꯅꯦ ꯃꯤ ꯃꯌꯥꯝꯁꯨ ꯂꯥꯛꯄꯩ ꯎꯅꯕꯩ ꯈꯪꯉꯕ ꯍꯣ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯗꯣ ꯊꯕꯛ ꯂꯣꯏꯔꯕ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯔꯁꯦꯅ ꯀꯧ ꯂꯥꯛꯏꯅꯦ ꯑꯗꯨꯒ ꯌꯥꯝ ꯃꯃꯪꯗꯤ ꯑꯉꯥꯡ ꯂꯩꯍꯧ ꯂꯩꯔꯝꯃꯤꯅꯦ ꯏꯁꯧ ꯃꯆꯥ ꯂꯥꯡꯉꯗꯅ ꯑꯗꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯀꯥꯟꯁꯤꯗ ꯏꯁꯥ ꯇꯦꯛꯈꯠꯅꯕ ꯚꯤꯇꯥꯃꯤꯟ ꯑꯝꯇ ꯄꯤꯖꯔꯝꯃꯣ ꯀꯩꯅꯣꯕ ꯆꯥꯛ ꯆꯥꯔꯨꯔꯁꯦ ꯍꯥꯏꯕ ꯅꯁꯥ ꯆꯣꯛꯊꯩꯔꯣ ꯑꯗꯣ ꯆꯥꯔꯒ ꯀꯪꯈꯠꯇꯣꯏꯅꯤ ꯂꯥꯛꯑꯣ ꯅꯨꯄꯤ ꯅꯪꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯃꯟꯈꯤꯗ꯭ꯔꯦꯗ ꯂꯤꯕꯤꯌꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯖꯕ ꯅꯠꯇꯦ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯊꯣꯃꯥꯁ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ ꯅꯪ ꯑꯁꯦꯡꯕꯩ ꯈꯪꯗ꯭ꯔꯕꯣ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯌꯥꯝꯕ ꯐꯔꯦ ꯑꯩ ꯅꯣꯏꯅ ꯆꯥꯖꯕ ꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯌꯥꯝꯕ ꯉꯥꯎꯕꯁꯤꯕꯣ ꯃꯤꯅ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯔꯒ ꯃꯥꯅ ꯆꯥꯟꯁ ꯂꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯂꯩꯍꯧꯔꯣ ꯑꯉꯥꯎꯕꯁꯤꯗꯤ ꯊꯣꯃꯥꯁꯁꯨ ꯅꯣꯛꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯥꯟꯅꯈ꯭ꯔꯦ ꯍꯩ ꯉꯥꯏꯈꯣꯅꯦ ꯅꯪꯕ ꯁꯥꯎꯖꯅꯩꯗꯣ ꯈꯪꯉꯤꯀꯣ ꯏꯀꯥꯏꯕꯩ ꯂꯦꯕꯤꯌꯥꯁꯨ ꯈꯨꯝꯃꯟꯗꯕꯤ ꯅꯣꯛꯅꯗ ꯑꯃꯨꯛ ꯀꯨꯝꯊꯈ꯭ꯔꯦ ꯀꯤꯆꯟꯗ ꯖꯤꯀꯣ ꯍꯣꯏ ꯃꯅꯦꯝꯃꯛꯀ ꯂꯣꯏꯅꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯛꯑꯣ ꯆꯪꯉꯣ ꯆꯥꯔꯁꯤ ꯊꯦꯡꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯤ ꯂꯥꯛꯅꯔꯅꯤ ꯄꯥꯕꯨꯡ ꯍꯣꯏ ꯆꯥꯕ ꯍꯧꯕꯤꯔꯣ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯖꯔꯛꯑꯒꯦ ꯊꯣꯃꯥꯁꯅ ꯂꯦꯕꯤꯌꯥꯗ ꯌꯦꯡꯗꯨꯅ ꯃꯄꯥꯒꯤ ꯋꯥꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ ꯀꯣꯛ ꯂꯥꯛꯑꯣ ꯄꯨꯟꯅ ꯆꯥꯔꯁꯤ ꯕꯣꯝꯇꯤꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯤ ꯅꯣꯏ ꯆꯥꯕ ꯍꯧꯔꯣ ꯏꯕꯦꯝꯃꯒ ꯑꯩꯒ ꯆꯥꯔꯒꯦ ꯐꯤꯟꯂꯦꯟꯒ ꯖꯤꯀꯣꯡꯒꯗꯤ ꯉꯁꯥꯏꯗꯩꯅꯤ ꯅꯣꯛꯃꯤ ꯊꯣꯃꯥꯁꯇ ꯌꯦꯡꯉꯤꯗꯣ ꯑꯃꯗꯨꯁꯨ ꯎꯔ ꯃꯥꯜꯂꯤ ꯀꯔꯤꯅꯣ ꯍꯥꯏꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ ꯑꯗꯨꯗꯨꯅ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯅꯣꯛꯄꯗꯣ ꯁꯨꯟꯗꯔꯗꯤ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯆꯥꯕ ꯊꯨꯖꯕ ꯃꯤꯗꯥꯅꯤ ꯀꯔꯤꯅꯣꯅꯦ ꯅꯣꯏꯕꯣ ꯆꯥꯛꯇꯣ ꯆꯥꯔꯣꯅꯦ ꯅꯣꯛꯇꯅ ꯂꯩꯔꯦ ꯐꯤꯟꯂꯦꯟꯅ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯌꯥꯗꯗꯤ ꯍꯨꯛꯇ꯭ꯔꯗꯨꯅ ꯏꯍꯤ ꯍꯤꯒꯠꯅ ꯈꯨꯝꯂꯛꯂꯤ ꯄꯥꯎ ꯑꯩ ꯁꯤꯗꯧꯔꯦ ꯅꯣꯛꯅꯤꯡꯕ ꯌꯥꯝ ꯊꯦꯡꯅꯔꯦ ꯇꯧꯏꯁꯦ ꯕꯣꯝꯗꯤ ꯇꯧꯅꯔꯤꯕꯗꯣ ꯄꯤꯁꯨꯝ ꯍꯥꯏꯐꯦꯠ ꯁꯨꯛꯆꯤꯟꯗꯨꯅ ꯆꯩꯔꯛꯂꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯣꯏꯁꯨ ꯅꯣꯛꯇꯅ ꯂꯩꯔꯦꯅꯦ ꯄ꯭ꯔꯞ ꯆꯥꯎꯒꯗꯧꯔꯒꯦ ꯏꯃꯧꯒ ꯑꯩꯒ ꯑꯃꯨꯛ ꯆꯥꯔꯗꯧꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯣꯏꯅꯤꯅꯦ ꯊꯣꯃꯥꯁꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯈꯟꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯆꯥꯛꯇꯣ ꯁꯠꯀ ꯆꯥꯕ ꯍꯧꯔꯦ ꯁꯨꯟꯗꯔꯗꯤ ꯍꯧꯒꯠꯈ꯭ꯔꯦ ꯆꯥꯕ ꯂꯣꯏꯗꯨꯅ ꯏꯍꯦ ꯕꯦꯝꯃ ꯑꯝꯇ ꯂꯩꯔꯝꯃꯨꯀꯣ ꯃꯣꯏꯒ ꯋꯥꯗ ꯄꯥꯌꯦꯡꯉꯝꯃꯨ ꯑꯩꯅꯦ ꯅꯄꯥꯕꯨꯡꯗ ꯀꯩꯅꯣꯝꯇ ꯍꯥꯏꯔꯨꯒꯦ ꯑꯣꯍꯩ ꯃꯥꯁꯦ ꯕꯣꯝꯇꯤꯅ ꯊꯣꯛꯈ꯭ꯔꯕꯗ ꯊꯤꯡꯖꯤꯟꯕ ꯉꯝꯗ꯭ꯔꯕ ꯖꯤꯀꯣꯅ ꯍꯥꯏꯔꯛꯂꯤ ꯑꯔꯀꯦ ꯑꯩ ꯁꯤꯗꯧꯔꯦ ꯅꯣꯛꯄ ꯈꯥꯡꯕꯗ ꯐꯤꯟꯂꯦꯟꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯤ ꯅꯨꯃꯤꯠ ꯌꯥꯝ ꯊꯛꯏꯀꯣ ꯏꯆꯥꯟ ꯅꯣꯏ ꯌꯥꯝꯕꯨꯡꯁꯦ ꯏꯁꯤꯡꯅꯕ ꯈꯔ ꯍꯥꯏꯌꯨꯅꯦ ꯈꯠꯅꯤꯡꯉꯤꯕ ꯋꯥꯗꯨꯗ ꯂꯦꯕꯤꯌꯥ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯀꯩꯅꯣ ꯊꯣꯃꯥꯁꯇ ꯍꯥꯊꯨ ꯌꯦꯡꯂꯛꯂꯤ ꯃꯥꯁꯨ ꯎꯔꯤ ꯊꯣꯃꯥꯁꯀꯤ ꯃꯆꯤꯟꯗ ꯂꯤꯞꯁꯇꯤꯛ ꯈꯔ ꯇꯩꯔꯤꯗꯣ ꯍꯦꯛꯇ ꯃꯥꯗꯤ ꯑꯗꯨ ꯎꯕꯗ ꯏꯀꯥꯏꯕꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯆꯥꯛꯈꯨꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯁꯨ ꯃꯣꯠꯇꯕꯗꯣ ꯇꯩꯊꯣꯛꯇꯅ ꯂꯩꯈ꯭ꯔꯦ ꯐꯤꯟꯂꯦꯟꯒ ꯖꯤꯀꯣꯒꯗꯣ ꯃꯤ ꯀꯥꯏꯅꯤꯡꯒ ꯈꯪꯈꯤꯗ꯭ꯔꯤ ꯂꯦꯕꯤꯌꯥꯒꯤ ꯃꯇꯧꯗꯨꯗꯨꯅ ꯍꯦꯟꯅ ꯅꯣꯛꯄ ꯍꯦꯟꯒꯠꯂꯛꯂꯤ ꯍꯟꯗꯛꯇꯤ ꯊꯣꯃꯥꯁꯇ ꯁꯥꯎꯅ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯄꯪꯅꯣꯛꯇ ꯅꯣꯛꯏꯗꯨꯕꯣ ꯃꯔꯝꯗꯤ ꯍꯥꯏꯗꯦ ꯌꯥꯕ ꯂꯣꯏꯔꯗꯤ ꯈꯨꯠ ꯍꯥꯝꯗꯣꯛꯑꯒ ꯀꯥꯗ ꯑꯝꯇ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯀꯩꯅꯣꯝ ꯂꯩꯍꯧꯔꯤ ꯑꯗꯨꯝꯇ ꯄꯨꯊꯣꯛꯄꯤꯔꯣ ꯂꯣꯏꯔꯦ ꯏꯇꯨꯅ ꯁꯤꯕ ꯄꯥꯡꯈꯣꯟꯅꯩ ꯆꯠꯀꯦꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯣꯛꯈ꯭ꯔꯦ ꯑꯅꯤꯗꯨꯗꯤ ꯊꯣꯃꯥꯁꯇꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯃꯕꯥꯅꯤꯁꯨ ꯀꯨꯏꯅ ꯂꯩꯔꯒꯗꯤ ꯂꯦꯕꯤꯌꯥ ꯏꯀꯥꯏꯕꯅ ꯍꯦꯟꯖꯤꯜꯂꯅꯤ ꯈꯪꯕꯅ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯤ ꯑꯗꯨꯒ ꯐꯤꯟꯂꯦꯟꯅ ꯊꯣꯛꯑꯝꯗꯥꯏꯗ ꯍꯥꯏꯔꯝꯃꯤ ꯏꯆꯥꯟ ꯅꯣꯏ ꯑꯃꯨꯛꯁꯦ ꯈꯔ ꯆꯦꯛꯁꯤꯜꯍꯜꯂꯨꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯣꯏꯅ ꯊꯣꯛꯈ꯭ꯔꯕꯗ ꯂꯦꯕꯤꯌꯥꯗꯣ ꯃꯊꯟꯇ ꯁꯣꯜꯍꯧꯔꯤ ꯌꯥꯝꯕꯨꯡꯅ ꯊꯣꯛꯅ ꯉꯥꯛꯇꯅꯤꯁꯦ ꯈꯪꯅꯤꯕꯅ ꯉꯁꯤꯗ ꯌꯦꯡꯉꯨꯕ ꯊꯣꯃꯥꯁꯁꯨ ꯁꯣꯝꯗ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯤ ꯀꯔꯤꯅꯣꯗꯤ ꯈꯪꯕ ꯅꯠꯇꯦ ꯀꯣꯟꯅ ꯈꯪꯉꯛꯇꯕꯩ ꯁꯥꯎꯅ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯄꯗ ꯃꯆꯤꯟꯕꯥꯜꯗꯣ ꯍꯦꯛ ꯎꯔꯨꯔꯦ ꯑꯗꯨ ꯎꯕꯗꯩ ꯏꯀꯥꯏꯕꯒ ꯀꯩꯒ ꯃꯊꯟꯇ ꯄꯪꯅꯣꯛꯇ ꯅꯣꯛꯈ꯭ꯔꯦ ꯃꯥꯁꯨ ꯃꯇꯧ ꯑꯅꯤꯗꯨꯒꯤ ꯃꯃꯥꯡꯗ ꯀꯔꯝꯅ ꯃꯃꯥꯏ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯊꯣꯛꯇꯕꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯇꯞꯂꯤ ꯂꯥꯟꯖꯗꯕꯩ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯀꯨꯝꯊꯔꯛꯂꯤ
ꯂꯤꯕꯤꯌꯥꯒ ꯃꯃꯥꯡꯒꯗꯣ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯅꯣꯛꯅꯤꯡꯕ ꯍꯦꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯑꯅꯤ ꯃꯌꯥꯏ ꯀꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯗꯣ ꯎꯕꯗ ꯏꯀꯥꯏꯕꯅ ꯍꯦꯟꯈ꯭ꯔꯦ ꯂꯤꯕꯤꯌꯥꯁꯨ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯂꯤ ꯑꯃꯗꯨꯅꯁꯨ ꯎꯁꯟꯅꯗꯕ ꯁꯥ ꯄ꯭ꯔꯞ ꯁꯣꯐꯥꯗꯨꯗ ꯐꯝꯈ꯭ꯔꯦ ꯐꯤꯟꯂꯦꯅ ꯍꯥꯟꯅ ꯍꯦꯛ ꯐꯝꯊꯔꯛꯄꯒ ꯂꯛꯅꯔꯛꯂꯤ ꯑꯥꯔꯀꯦ ꯍꯣꯏꯗꯤ ꯌꯥꯝ ꯅꯩꯀꯣ ꯇꯥꯅꯤꯡꯗꯦ ꯅꯣꯏꯁꯨ ꯀꯩ ꯀꯥꯟꯅꯕ ꯖꯤꯀꯣꯁꯨ ꯌꯥꯎꯁꯜꯂꯛꯂꯤ ꯃꯥꯅꯒ ꯑꯗꯨꯝ ꯊꯥꯖꯤꯜꯂꯛꯏꯅꯦ ꯅꯊꯧ ꯅꯠꯇꯦ ꯑꯣ ꯌꯥꯔꯦ ꯔꯣꯕꯔꯇꯣ ꯆꯥꯛꯀꯧꯕ ꯅꯪꯅꯕ ꯊꯣꯛꯂꯛꯑꯅꯤꯅ ꯍꯥꯏꯕꯅꯦ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯛꯇꯦꯅ ꯑꯣ ꯄꯥꯏꯔꯛꯇꯦꯌꯦ ꯑꯗꯨꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯇꯧꯕꯅꯦꯌꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯣꯔꯣꯡꯃꯨꯛ ꯄꯥꯏꯔꯛꯑꯅꯤ ꯃꯤ ꯐꯝꯅ ꯃꯝꯃꯤꯀꯥꯟꯗ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯦ ꯑꯁ ꯅꯪꯁꯤꯗꯤꯕ ꯅꯥꯇꯩ ꯆꯥꯕ ꯑꯝꯇ ꯍꯥꯏꯗꯦꯗ ꯀꯣꯏꯕꯨꯡꯉꯣ ꯆꯨꯝꯗ꯭ꯔꯣꯁꯦ ꯑꯗꯨ ꯀꯃꯥꯏ ꯇꯧꯈꯤꯒꯦ ꯍꯥ ꯊꯣꯃꯥꯁ ꯈꯔ ꯍꯟꯗꯣꯛꯅ ꯐꯝꯈ꯭ꯔꯦ ꯑꯗꯨꯒ ꯐꯣꯟ ꯃꯦꯠꯇꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯃꯍꯥꯕꯗꯃꯥꯁꯅꯤ ꯌꯦꯡꯉꯨꯅꯦ ꯐꯩ ꯖꯤꯀꯣ ꯏꯕꯥꯅꯤꯒꯤꯁꯨ ꯅꯨꯡꯉꯥꯏꯅꯤꯗꯅ ꯐꯤꯜꯂꯦꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯖꯤꯀꯣꯁꯨ ꯌꯥꯎꯁꯤꯟꯗꯨꯅ ꯍꯥꯏꯔꯨꯁꯤ ꯃꯇꯨ ꯊꯤꯕ ꯃꯥꯅ ꯍꯥꯜꯂꯦꯅ ꯎꯁꯤꯠꯇ꯭ꯔꯤꯅꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯁꯤꯟꯕꯤꯔꯒ ꯆꯨꯝꯃꯤ ꯂꯥꯁꯀꯤ ꯋꯥꯗꯣ ꯗꯥꯏꯔꯦꯛ ꯊꯣꯝꯃꯣꯏ ꯄꯣꯏꯟꯇ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔꯁꯨ ꯂꯥꯡꯗꯨꯅ ꯑꯆꯥꯄꯣꯠ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯑꯃꯗꯤ ꯌꯨꯝꯗ ꯍꯧꯒꯗꯕ ꯈꯩꯗꯨ ꯌꯦꯡꯁꯤꯜꯂꯤ ꯑꯗꯨꯒ ꯂꯦꯝꯕꯤꯌꯥꯕꯨꯅ ꯀꯦꯅꯕ ꯃꯐꯤ ꯂꯣꯏꯁꯤꯟꯅꯕ ꯃꯊꯛꯇ ꯀꯥꯍꯟꯈ꯭ꯔꯦ ꯄꯣꯝꯇꯤꯅ ꯉꯁꯤꯁꯨ ꯖꯣꯏꯅꯤ ꯀꯧꯗꯨꯅ ꯀꯦꯍꯟꯁꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯂꯦꯝꯕꯤꯌꯥꯅ ꯌꯥꯗ꯭ꯔꯦ ꯏꯃꯥꯁꯦ ꯄꯩꯁꯥ ꯄꯥꯝꯃꯨꯏꯌꯦꯕ ꯉꯁꯤꯗꯤ ꯌꯥꯅꯤ ꯏꯇꯣꯞꯇ ꯀꯦꯖꯒꯦ ꯌꯥꯔꯗ꯭ꯔꯅꯦ ꯀꯧꯁꯤꯗ ꯏꯕꯦꯝꯃ ꯅꯪꯕ ꯌꯥꯔꯅꯤꯌꯦ ꯏꯃꯥꯁꯦ ꯑꯩ ꯏꯇꯣꯝ ꯁꯨꯝ ꯀꯦꯖꯔꯒꯦꯕ ꯍꯌꯦꯡ ꯆꯥꯛꯀꯧꯕꯗ ꯑꯃꯨꯛ ꯀꯧꯁꯦ ꯍꯣꯏꯁꯦ ꯑꯗꯨꯗꯤ ꯀꯦꯕ ꯍꯧꯔꯝꯃꯣꯀꯣ ꯏꯃꯥꯁꯦꯅꯦ ꯅꯆꯜꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯦ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥꯁꯦ ꯕꯣꯝꯇꯤꯗꯨ ꯊꯣꯛꯈ꯭ꯔꯦ ꯂꯤꯕꯤꯌꯥ ꯀꯦꯕ ꯍꯧꯈ꯭ꯔꯦ ꯃꯥꯒꯤ ꯈꯨꯀꯦꯗꯣ ꯑꯗꯨꯃꯛ ꯀꯦ ꯑꯗꯨꯕꯨ ꯉꯁꯤꯅ ꯈꯤꯇꯪ ꯍꯦꯚꯤ ꯃꯦꯀꯞ ꯑꯣꯏꯔꯦ ꯃꯐꯤ ꯁꯦꯠꯆꯤꯟꯕ ꯂꯣꯏꯔꯦ ꯃꯤꯡꯁꯦꯜꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯟꯕꯅꯣ ꯈꯪꯗꯦ ꯅꯨꯛꯃꯤꯒꯁꯨ ꯇꯧꯔꯤ ꯄꯣꯠꯅꯤ ꯊꯣꯃꯥꯁꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯂꯣꯏꯔꯝꯂꯅꯤ ꯌꯦꯡꯍꯧꯔꯒꯦ ꯈꯟꯗꯨꯅ ꯄ꯭ꯔꯞ ꯆꯦꯟꯈꯠꯂꯛꯂꯤ ꯀꯩꯗꯧꯔꯒꯦ ꯌꯥꯝꯕ ꯀꯟꯅ ꯆꯦꯜꯂꯛꯏꯗꯨꯅ ꯀꯩꯒꯤꯅꯣ ꯊꯣꯃꯥꯁꯁꯨ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯅꯨꯛꯃꯤꯗ ꯍꯥꯏꯔꯛꯂꯤ ꯅꯪ ꯎꯍꯧꯔꯔꯣꯏꯅ ꯆꯦꯜꯂꯛꯏꯅꯤ ꯍꯦꯛ ꯂꯣꯏꯕꯒ ꯌꯦꯡꯍꯧꯒꯦꯅ ꯍꯣꯔꯦꯟꯗꯤ ꯎꯒꯦꯁꯨ ꯐꯪꯉꯔꯣꯏꯗꯧꯅꯤꯅ ꯑꯁ ꯁꯥꯎꯅꯨ ꯌꯥꯝ ꯆꯨꯏꯅ ꯌꯥꯝꯕ ꯑꯩꯗꯤ ꯀꯩ ꯇꯧꯔꯕꯣꯏꯒ ꯈꯜꯂꯨꯔꯦ ꯑꯁꯦꯡꯕꯩꯔꯅꯦ ꯑꯗꯨꯗꯤ ꯚꯤꯇꯥꯃꯤꯟ ꯑꯝꯇ ꯄꯤꯖꯧꯗꯅ ꯂꯦꯕꯤ ꯑꯗꯨ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯇꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯤ ꯀꯔꯤ ꯏꯁ ꯉꯝꯗ꯭ꯔꯦ ꯑꯩ ꯆꯣꯞꯄꯒ ꯑꯃꯨꯛ ꯉꯝꯃꯔꯣꯏ ꯌꯥꯝꯕꯨꯡꯅ ꯃꯔꯣꯜ ꯃꯈꯠꯄꯅꯤ ꯌꯥꯝ ꯆꯣꯞꯄ ꯅꯪꯒꯤꯗꯧꯔꯦ ꯍꯩ ꯍꯅꯨꯕꯤ ꯃꯁꯛꯁꯤꯒ ꯀꯥꯟꯗꯦ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯁꯤꯁꯦ ꯃꯥꯒꯤ ꯐꯣꯟꯗ ꯄꯨꯊꯣꯛꯇꯨꯅ ꯃꯕꯥꯅꯤ ꯐꯣꯇꯣ ꯈꯔ ꯀꯥꯞꯃꯤꯟꯅꯩ ꯑꯗꯨꯒ ꯂꯦꯝꯕꯤ ꯑꯃꯇꯣꯝꯗ ꯀꯥꯞꯄꯁꯨ ꯌꯥꯎꯔꯤ ꯄꯣꯁ ꯃꯈꯜꯒ ꯇꯧꯍꯟꯗꯅ ꯑꯗꯩ ꯃꯕꯥꯅꯤ ꯃꯤꯔꯔ ꯁꯦꯜꯐꯤꯒ ꯑꯃꯨꯛ ꯇꯧꯔꯤ ꯀꯣꯟꯅ ꯂꯥꯁꯇ ꯁꯦꯜꯐꯤ ꯑꯃ ꯀꯥꯞꯁꯦ ꯍꯥꯏꯗꯨꯅ ꯀꯥꯞꯄꯤ ꯇꯩꯃꯔ ꯊꯝꯂꯒ ꯀꯥꯞꯄꯅꯤ ꯋꯥꯟ ꯍꯦꯛ ꯌꯧꯕꯒ ꯂꯦꯝꯕꯤꯌꯥꯒꯤ ꯈꯖꯥꯏꯅ ꯆꯨꯞꯄꯛꯏ ꯑꯃꯗꯨꯃꯁꯨ ꯏꯈꯪ ꯈꯪꯉꯤ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯁ꯭ꯇꯦꯇꯁ ꯑꯗꯨꯝ ꯊꯝꯒꯦ ꯃꯤ ꯆꯠꯍꯟꯒꯦ ꯀꯥꯟꯗꯦ ꯌꯥꯝꯕꯣ ꯑꯇꯣꯞꯄꯗꯣ ꯊꯝꯃꯨꯀꯣ ꯗꯥ ꯐꯤꯜꯂꯦꯅ ꯍꯦꯛꯇ ꯂꯛꯅꯔꯤꯕ ꯑꯩ ꯇꯜꯂꯤꯀꯣ ꯏꯁ ꯃꯥꯅ ꯍꯦꯛꯇ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯅꯦ ꯍꯥ ꯑꯩ ꯇꯧꯒꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯊꯝꯃꯣꯕ ꯁꯦ ꯃꯤ ꯃꯃꯥꯡꯗꯤ ꯀꯥꯏꯌꯦꯕ ꯍꯣꯏꯗ ꯍꯩ ꯀꯨꯝꯃꯨ ꯃꯈꯥꯗ ꯈꯦꯔꯒꯗꯣ ꯐꯖꯅ ꯑꯝꯇ ꯌꯦꯡꯉꯨ ꯆꯠꯂꯣ ꯂꯩꯁꯥꯕꯤꯈꯩꯅ ꯇꯧꯔꯤꯗꯣ ꯕꯣꯝꯇꯤꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯄꯅꯤ ꯌꯦꯠꯂꯤꯗ ꯀꯣꯟꯊꯣꯛꯅ ꯍꯩꯃ ꯆꯠꯂꯨꯅꯦ ꯃꯁꯤꯗꯤ ꯍꯣ ꯆꯠꯂꯦ ꯀꯩꯅꯣ ꯈꯪꯗꯦ ꯍꯌꯦꯡꯗꯤ ꯅꯨꯡꯉꯥꯏꯅꯤ ꯀꯥꯅ ꯄꯨꯁꯤꯜꯂꯒ ꯊꯝꯒꯦ ꯇꯨꯒꯁꯦ ꯑꯁ ꯌꯥꯝꯕ ꯕꯣꯝꯇꯤꯗꯤ ꯏꯀꯥꯏ ꯈꯪꯗ꯭ꯔꯕ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯊꯟꯇ ꯍꯥꯏꯖꯩ ꯍꯩꯃ ꯑꯩꯒꯤ ꯆꯥꯁꯤꯗꯤ ꯉꯥꯎꯔꯦꯗꯅ ꯑꯣ ꯉꯥꯎꯔꯦ ꯑꯩ ꯀꯣꯝꯃꯦ ꯃꯅꯤ ꯃꯃꯧꯗꯨꯁꯨ ꯅꯣꯛꯇꯨꯅ ꯌꯦꯡꯍꯧꯔꯤ ꯕꯦꯝꯃ ꯂꯥꯛꯑꯕ ꯍꯪꯉꯣꯗꯅ ꯏꯃꯥꯁꯦ ꯃꯤꯅꯥꯗꯣ ꯀꯣꯜ ꯇꯧꯔꯒ ꯍꯪꯉꯤ ꯂꯥꯛꯑꯦꯅ ꯍꯥꯏ ꯌꯧꯔꯛꯑꯦꯌꯦ ꯐꯔꯦ ꯑꯗꯨꯗꯤ ꯇꯟꯖꯥꯗꯨꯗ ꯒꯦꯠ ꯍꯥꯡꯉꯛꯄꯩ ꯃꯈꯣꯜꯗꯨꯅ ꯂꯥꯛꯂꯦ ꯈꯪꯂꯦ ꯍꯩꯃ ꯂꯥꯛ ꯃꯥꯜꯂꯦꯅꯦ ꯑꯝꯇ ꯊꯣꯛꯈꯤꯒꯦꯀꯣ ꯏꯃꯥꯁꯦꯅꯦ ꯅꯃꯥꯟꯅꯕꯤꯈꯩꯗꯣ ꯀꯧꯁꯤꯜꯂꯛꯑꯒꯦꯀꯣ ꯍꯣꯏ ꯃꯥꯁꯤ ꯂꯦꯕꯤꯌꯥꯁꯨ ꯐꯛꯇꯨ ꯐꯖꯅ ꯑꯃꯨꯛ ꯊꯥꯔꯤ ꯑꯗꯨꯒ ꯃꯤꯅꯥ ꯍꯣꯏ ꯆꯪꯉꯛꯄ ꯉꯥꯏꯔꯤ ꯔꯣꯅꯤꯀꯥꯅ ꯂꯥꯎꯗꯅ ꯂꯥꯛꯄꯗꯣ ꯇꯥꯕꯗ ꯅꯣꯛꯂꯤ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯣꯅꯣ ꯆꯨꯕꯁꯦ ꯍꯟꯗꯦꯅꯦ ꯁꯅꯥ ꯏꯕꯦꯝꯃ ꯁꯤꯖꯥ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯌꯦ ꯔꯣꯅꯤꯀꯥꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄꯅꯤ ꯑꯁ ꯂꯥꯛꯑꯣ ꯐꯝꯃꯣ ꯊꯩꯕꯤꯅꯥꯎꯁꯨ ꯂꯥꯛꯏꯔꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯏꯆꯟꯕꯤ ꯑꯗꯨꯗ ꯐꯝꯃꯣ
Che, nơi ca sĩ có vợ đâm đâu mình sợ cái gì ở đây thích vợ trẻ anh tụm lên đi anh sẽ đào cái đó số máy xem hay kì trên bề cái khăn áo đại đó kì vào đó among kian tarak đó na mà trên nó phật mê lệ ở đâu mà chị không thể tin được đi mình đang hàng hàng được đi cái nó trên bề đang sợ cái quỷ nào bảo rồi ní ca sĩ ông sẽ lạnh đi sinh hay có quỷ này rồi lên bề sang chơi đi còn cái này quỷ này nó vào này đấy anh ngang nè thấy mình nào rồi phát sinh hay hay gom ingit cái pirak đi quỷ nào đi đó anh đã bảo mày vào này anh chỉ đam mê sẽ sai halak đấy bảo anh số number đó chỉ mình anh để lâu vào câu ngarang wa mà đó level đó second kara wa khal mà đó tầm này rắc đi anh đi ai wa hay kì sir đó nhưng mà cái ba đừng ai ba sir giao đó lấy đi anh nên nâng na sir mà sang nên nung sira đi nè mang cái thằng mình cái hand gần amok nông nè mà để cái mông mông này nó khăn kêu vậy anh na nâng ai này sao mà làm gì đi nâng na sir đã nung sinara cả nó không Jen bi sudum na harak ani dikhan da bani mani jerak ani haina lain bani adu badum na harak badu da maharawri adu ga muksunu ngai tre nungai ba masak khang da leiri hai badu da adu ga maram da so ma khang ning le le sami ani jangang tu na achapat pirak le tombia nasi char silao inam se yarni mai ham le hori inam se hana char oi adu di horan yum da supu ko go oi inam se Lesabi ani duma sa thokri Ronika na karan tarak di Midi apawi mo go iriko kala ide Yung pan kang duman dre Mina sa yang tukong mai Nangi di dafini na ito di Ay shu kali ba ni Ado masumatin kali ni Ay ngam kanan doy mali ba Lebiya na nukmi Kanara gane nung sinabahin kalin hay na ini Janbiya tabi na Nabani girizal sina kamdaw doy ba Thế vì nào mà khuyết ra mà sống ở đâu ở đó na Skang đây là chứ Ở khối đây nè Phát sinh đi ghiêm này Chân vì sao mà nhìn bọn lì Mà nè Ý ghiêm này Ở sao mà mục phá bà nà khói lại đây nè Pass tàu đi Nà bà nì mà có Phare Thốc bà mà lá sẵn đi Mà khá nà bầm tiga Amma đi lang lì bà mayam duga Wari tàu đi harau Tàu đi bà mà ong sida khang lì Mềm thôi mà ghi mà cho nà bí nà lành bà da Nung ai ra ni hai đồ Ý chìm xe Ako'y bimado pang Giovanni. Haitaba yauraso, adum na jamak ni kalaga, takpiyo ko. Anita na hairapawani, bumtin haraw. Kaide, ay ngimaw din sananin Haitabam talayti. Tawri ba taba ko ding matutay, ngang nangayaw din Anita nang bo. Ichemse na sumay na haibirak pa si, ako'y gidiyam na ibagpawani. Nyamtoy siya hairakli. Ichemse kong biyama na, Ichagi manya mo ibase, chok ni ngay ni ko ichemse. Is, no shuba. Ado, karino. Abo da bu karom na igrage. Ibu ngo gimanagda laini na changi bani. Ahal naman na. Ado, wari sunungay ri. Thinki ni. Diyan na ba daw sira ne? Hoy ni, jealousy. Ay may magimanagda amta chang loki. Madang dyan na lebya hoy so, may gimanagda chang lagli. Mem thoy na machabu ubada haraw na kauri. Ay ma. Imala ke tawramani ne, chelangi haigin. Phari, nang kumtarak pasidi. Chalagi hairo mama. Ahal ga shuyang bani na ne, ngan na halangi taw bani ne. Hoy ma jowe. Bema, nanem na ko nangang mada ne, jin kumbayan de ko. Iman hana hangra baduni. Mawa mo ibagin ni tinigom, kay biyadi. Ay loy na kangi mama. Anita sho, magkogdanan biran na, pagta kaya mapidi. Ronika na siya hairakli. Lebya, nangay panapan po ko. Dako yung bongga kanajay na daw. Phone na pao na si. Tsaka bunga na law ko. Mama na binadom na hairak pa duda. Kapning makhang jalam pa duyadri. Mapitarak pa haurakli. Bomdi na mamaw gimataw do bada. Temjin na hairakli. Hay ma, kaya gikap pinon he. Kapkano. Ijasang sane. Adong ko thoro ko. Hay ma si. Janvi sumachiwa kondo na kapjay. Thay binaw na temjin biri. Amo tisyo tholok do na machi na haibawa kaya tado na makoy loy na mayupan na batok na kri. Libya sa lem do na biroy na naying do na lihawri. Manong dagi tombi hoy na kaurak pa do da maniyam ka pon na imong jangag kitaw ka get tay mi jangag pa makol tawa do da antok do na yenga i. Janga i mami do umba da bomti ka Libya nga do mun na mun niyang ni.